Maru oiba pau Manipur gi irang asina ngasi chahi ani mapung farak pagi ningsing thauram tongan ba mafam singda pangthok na khibaga loinana miyam gi oiba warep kaya laukhre Arambai tengol yauna tongan ba CSO amadi miyamna pangthok na khiba thauram singda Manipur gi irang asida laikhidraba singi mafamda leisu kattuna ikai khumnaba utkre Tampaki district singda Manipur gi saktam kaiba yaro haiba kholauna ninkhrabasu Chirachandpur amadi Kangpokpi dadi separation day gi thauram chauna pangthokna khre Kuki Jo Singh na taliba tokhaiba leingak amagi demand asi piroi haina Union Home Minister Amit Shah na laukthokiba leirabasu ngasi di leingak ki mari leinaba official sing na di demand asibu saugat labara haina amuko na hanglakli Amadi All India Football Federation AIFF na Manipur dagi elangbam panthoi chanubu best women's goalkeeper gi manapi duna ikai khumna khre Kurumjari ISCOM media bu yengbiri ba khwai pun mangpoi pinki okram na taram na okchari prime time gi pau miyamda pizari Haukiba inkum jali singani ga supna kulhumdoi gi megi ahum dagi haurakhiba misi mina yauba irang asi ngasi gi numit haibadi Megi tang ahum asida chahi ani mapung fare irang asida miyoi chani ga yangkhai gi mathakta laikhidre miyoi kunthra manga gi mathakta haujik fauba thiba khangdana lairi masiga loinana miyoi lising homfu hena lanjena duna lainari amadi yum kaya tangoi onkhre Fibam asida hana mamangda palamba leingakna irang asi loisinba ngamdabadagi Manipur da chahi asigi February 13 da president rule thamlakhi Haujik Manipur gi governor gi mityeng makhada Manipur gi leingak chalairi adumakpu irang asidi loisinba ngamdana leiri anoba leingak ama miyam gi mihut oina leiriba singna haujik fauba semba ngamdana leiri Irang haurakiba numit asibu ningsing duna ngasi tongan baching amadi tamgi lup kayana ningsing thauram tongan ba maongda ngasi ayuktagi hauna pangthoknaki Coordinating Committee on Manipur Integrity Kokomina ngasi Imphal gi Khumalampak Indoor Stadium gi mamangda miyam gi mifam haibadi Manipur's People Convention Pangthokli Federation of Civil Society Organizations Manipur nasu Imphal East District ki Khundrakpam gi Yumnam Khunau Community Hall da Anirak Shuba Ningsing Numit Thauram Pangthokna khre Kakching District ki Manung Challiba Thongjau Awang Leikai Lampak dasu Arambai Tengol Kakching District na sinduna handaki thodok aduda laikhidraba Arambai Tengol gi Tengoloi singi mafamda ikai khumnaba utpagi thauram pangthokhi Chairak asida irang asigi chahi ani mapung farak pagi thauram pangthoknari basing asida thokaningda ba thodok sing thoktana ba haiduna masing yamlaba Central Armed Police Force ki miyoi kayana ngarang nahandagi hauna Imphal gi akoiba mafam kayada cheksin thaurang lokhatki baga loinana flag march kaya chatkhi Coordinating Committee on Manipur Integrity Kokomina ngasi ayuk pung 13 taba matamdaki hauduna Imphal gi Khumalampak Sports Complex mamangda Manipur gi irang asina chahi ani farak paga mari leinana Manipur People's Convention na mapangthoktuna warep kaya laukhre thoram asida saruk yaba lakhiba miyamna irang asida laikhidraba singi saktam singda leishu katuna amadi minute ani tumina leptuna ikai khumnaba utkhi haidiba thoram asida retired IAS RK Nimaina moderator amadi Kokomi gi convener Khuraizam Athaubana chairman oiki
मिफम असिदा मणिपुर की लेरिबा सिविल सोसाइटी ऑर्गेनाइजेशन सिंह मिहुत सिंह पाउगी लमदा थबक तौरिबा सिंह स्कॉलर सिंह तोंगान तोंगान बफुरुप सिंह लुचिंगबा सिंह इंटरनली डिस्प्लेस्ड पर्सन्स विलेज वॉलंटियर फोर्स सकनाइरबा मियोय कयाना मतौ करमना मैतै अमदी कुकी अनि के मरक्ता कांगलुप की इरांग असि हौरखिबनो मतौ करमना इरांग असि लोइसिनगदगे मणिपुर लेंगाक अमदी सेंटर ना करिगिदमक्ता हौजिक फाउबा इरांग असि लोइसिनबा ngamdribano मणिपुर की अपुनबा सक्ता मतौ करमना कायहंदना थमगदगे हाइबना चिंगबा हिरम सिंगदा वाफम कया फोंदोकनखी लेकाय लेकाय अमदी तोंगान तोंगानबा तंपाक की डिस्ट्रिक्ट सिंगदगी लाकपा मियोय लिसिंग कयाना सरुक याखिबा मिफम अदुना मियामगी ओइबा तोंगान तोंगानबा वारेप कया लौखी वारेप सिंग अदुदी मणिपुर की मियाम मरु ओइना मणिपुर की येलहोमी सिंगी राइट सेफ्टी अमदी डिग्निटी असि इंडिया लेंगा की असोइबा थौसिलना मरम ओइरगा मतपनि हाइना लौवी इंडिया लेंगाकना अककनबा मतम अमगी मनुंगदा वाथोक असिगी रोड मैप अमा याथोकतुना तंगदु लैताबा कांगलु फुरुप पुमनमक नुंगसी चानना इंगना चिकना लैमिनबा याननबा सिनगदबनी थोकलिबा इरांग असिगी हकचिनबा असेंगबा मसक अदु लोसिंदुना इंडिया की मियाम पुंबदा मिनंबनी हाइना लौवी प्रॉक्सी वार लोइशलु अमदी प्रॉक्सी फोर्सेस सिंग सौगतपा लेपु इंडियन कॉन्स्टिट्यूशन न पीबा फंडामेंटल राइट सिंग मणिपुर की मियामदा फंगहल्लु फ्री एंड सेफ मूवमेंट याहल्लु लो थुगाइबा अमदी एंटी पीस एक्टिविटीज तौरिबा सिंगी मथक्ता लीगल एक्शन लौगदबनी उमंगाक सेनबा अमदी पोपी थाबा थिंगदुना नार्को टेररिस्ट सिंग मरुफंगना मुथतगदबनी अरानबा अमदी सासिनबा डॉक्यूमेंटेशन सिंग सीज तौगदबनी अमदी नेशनल रजिस्टर ऑफ सिटीजन्स NRC थबक्ता ओंथो हाइबना चिंगबा सिंग असिनी लोइनना करीगुंबा लेपनरीबा वाफम सिंग असि अककनबा मतम अमा खंगहल्लक्तुना थबक्ता ओंथोकनबा थौरांग तौरक्तबा थोकलबदी लमदम असिगी मियामबु इंडिया लेंगाकना मिराई बिरे अमदी नाथैरगा थंबिरे हाइना लौबगा लोइनना मियामना मसागी हिंगजनबगिदमक्ता लौखतफम थोकपा लौखतुना मसागी राइट फंगननबा होटनबदा पाइखतलक्पा थबकसिंगदा इंडिया लेंगाकना करी अमता हाइरक्पा यारोय मखा ताबदा ngasiगी मिफमना लेपलिबा वारेपसिंग असि थबक्ता ओंथोकपा ngamdriba फाउबा मणिपुर मियामना मखल अमतगी यासिनबा अमदी इंडिया लेंगाका वारी सादबा हाइनसु लेपखी कोकोमीगी कन्वेनर अदुगा ngasiगी कन्वेंशन असिगिना चेयरमैन ओइना लेंसिनबिबा खुराइजम अथौबना अथौबसिंगी मफमदा लैकत्पिरी कोकोमीगी थोंगमीसिंग मथौं मनाउ नाइना लेंसिनबिरकली कत्पिनबगिदमक्ता हंगचरी अखोई चप मानब वाखलोन चप मानब यूनिटी दुसु उटनबगी तंजा अमा अखोई पुन्न लोंगमिनसी हाइबसी आई थमजगे अरामबाई टेंगोल कक्चिंग डिस्ट्रिक्ट ने सिंधुना इमालयबाग मणिपुर कन्नबगिदमक्ता सोकनबा लांदा थवाई कटख्रबा अरामबाई टेंगोल की अथौबसिंगी मफमदा हैकत लेकत तमदुना इकाय खुमनबा उत्पगी थौरम अमा कक्चिंग डिस्ट्रिक्ट की थोंगजाव अवांग लेकाय लंपाकता ngasi पांगथोखी थौरम अदुदा अरामबाई टेंगोल कक्चिंग डिस्ट्रिक्ट की तोंगान तोंगान बा यूनिट सिंगी मियोय सिंग लैखिद्रबगी इमुंग मनुंगी मियोय कया महैरोय सिंग क्लब CSO सिंग मेरा पाइबी अमदी लनाय मियोय कया सुसरुक याखी मणिपुर दा अवा लाल मरम ओइरगा चाही तरेत खुंदाखिबा थौदोक अदुदगी ngasi थोकलिबा लाल असिना हेना तमथीबा लाल ओइबदा नतना येलहोमी फुरुक मुथननबा लाल अमा ओइरि हाइना सोशल एक्टिविस्ट RK सनायाय मन फोंदोख्रे वाफम असिंग असि अथौबा सिंगी लिकलम थीबा लुप
Manipur Maharaja Nursing Memorial Committee Chahi Taret Khuntakpa Maharaja Gambhir Singh Amadi Athauba Singh Ningsing Lupna Sinduna Langthabalda Leiba Maharaja Gambhir Singh gi Mongfamda Haikat Laikat Tambaga Loinana Manipur gi Kanglup ki Irang Asina Chahi Ani Mapung Farakpagi Ningsing Numit Thauramga Mari Leinana Mahakna Fongdokibani Thoramaduga Mari Lainana social activist R.K. Sanayay Mana Makata na Fongdokibada Manipur bu machet kaya thokna thugaina na bohotnabada awalay baktagi changsilakiba refugees singna landarakpada lamdamasigi micham miyam kayagi thawai pikhamnaki Matam amada lamdam asida thokiba chahi taret khundakpagi thong adugumna ngasi maksu lamdam asida awaromdagi haizilakpa khutlai paiba singna chatharakliba lal asida aikhoi punna amata oina lepminnaba tangai fade aikhoi punba ngamdana asum leirabadi nongmadi aikhoigi furup asi mutkiba yai loinana manipurda awalal na maram oiraga chahi taret khuntakpagi thodok thokiba adudagi handak thokliba lal asina hena tamthiba yelahumi furup muthatnana balal amani haiba yai ngasi thokliba lal asida aikhoina Ningthina ngakthokpa ngamhaudrabadi aikhoigi izati ifurup asi nongmadi soidana mutkigadra haibagi chingnaba leire haiki thauramadu manung chana Maharaja Gambhir Singh Nursing amadi Maharaja Herachandra gi mitamda leisu katkibaga loinana haukiba kumjali singani supna golumdoigi megi ahumdagi hauduna lamdam asida ngasi fauba thokliba irang aduda thawaina pontha pikhraba athauba amadi athaubi singi mafamdasu leisu katuna ikai khumnaba utki thauram aduda social activist R.K. Sanayay ma athau baliklam thi balup Manipur gi President Nando Tekcham Maharaja Nursing Memorial Committee gi President R.K. Bedajit chahi taret khundakpa Maharaja Gambhir Singh amadi athauba Singh gi Ningsing Lup gi President su oiriba veteran politician Okram Joy amadi Jenims gi hanagi Director Dr. Laishram Deben su sarukyakhi Amaromda Thauramatuda veteran politician Okram Joyna Fongdokibada Manipur gi Irang asi center na conspiracy tauraga thoklalbara haina chingnaba phauhalli maramdi Manipur da thokliba Irang asigi matangda India gi president na Lok Sabha da anirak address tawbada chahi ani faraba Manipur gi Irang gi matangda wafam amata palakta ba haibasi lamdam asigi oina yamna laibak thibani mamang thakta ningthau macha singna famhuna bagi damak Manipur da chahi taret khundak pathoktuna Manipur gi Yalhomi Singh Mutlamgadaba Thaudok adu ngasi amuk hana thoklare haibayai masida laingaknasu mating thokna irang asi loisinanaba hotnaba ngamdri maramaduna ipa ipu singna leibakidamakta thawai pamudana chongthoktuna hotnakhiba adugumna ngasigi Yalhomi Singhna Amata oina punsinduna lamdam asida singnarakliba khudingmak sing thengnaminaba amadi lamdam asida santi puraknaba hotnaminaba mathau tai haiki Nasafari ba adu tawsil thaw mayam adu chungdai nixin banatwa madu wahang thaw madu na olapa aba madu chemeng waham sing sa masi nixin min bagi khantham min bagi dangzama ni na loje sidai samlamara hanga aina panjane masi adu ye tare kuntak pa jeta supna awalangina manipur dashin no legi matam madu Bisi mana yang nangki, tampak terlibat ni latar mungkin mana tampak terlibat bisi kuntra, betul ni bisi fuyo deh. Masih mana aku ini teringat bahawa film masih di, macam kontak ni masih di kontak ni kalau kontak curi apa film lepas macam harusnya masih ni. Siang leba mafam masida luraba tangga sida aina wahai kara hanggapada madu rain tigi thakta to ata hiram kaya da koi marai da shokpu chumde na khali kone lepi mafam bi ta siang bahar gadi Manipur gi kwai dagi siang mafam sing dagi manungda amani aduna hawikti Manipur gi hojik lai ba phibam tangja si ontongna si raba tangja haibadu koi wairi si raba tangja bani asigamba jidaba tanjasida akoi akhang ai mayam tongan ba maruiba sangsan kaya maruiba mioi kaya na tongan ba mifam tongda khana naina da akoi hojik akoi gi mang da tariba akoi amu han kunta agadra masi akoi na kunta ibasi sahi kaya takadori no hana gi sahi tare kai hanaki
खुंताकपसी चही कया ताकदोरिबनो करम मतमदा खुंताकपसी लोइगने अखोइना खुंताकप लोइरब कांदा अखोइना मणिपुर की मरैपाक निंग मियाम थमजरिबा मणिपुर हारिब लेपा असि मपुंग ओइना अमुक थंब ngamgadra इंकुम जाली सिंगनिगा सुपना कुलुमदोगी मेगी अहुमदगी खंगौदना थोखिबा तमथीरबा इरांगदा थवाई कटख्रबा अथौबा अथौबी सिंगी मफमदा अनिरक शुबा ओइना हाइकत लेकत तंबगी थौरम अमंगसी बिष्णुपुर डिस्ट्रिक्ट की खा पोत्संगबम ग्राउंड पांगथोखरे अरामबाई टेंगोल बिष्णुपुर डिस्ट्रिक्ट की अपुनबना सिंदुना इमालय बाकी दमकत लान असिदा थवाई कटख्रबा अरामबाई टेंगोलगी टेंगोलोय कुनगा माथो यावना लान असिदा इमालय बाकी दमकत थवाईना पोंता पीखरबा अथौबा सिंग अमदी सिक्योरिटी पर्सनल सिंगी मफमदा बिष्णुपुर असेंबली कॉन्स्टिट्युएंसी की एमएलए गोविंदास कोंथौजमना लुचिंगदुना मियामना हई लेकतुना अवांग बथाकता इकाई खुमनब उतखी थौरम अदुदा लान असिदा लेखिद्रबा अरामबाई टेंगोल की टेंगोलोय सिंगी इमुंग मनुंग सिंग तोंगान तोंगानबा मफम सिंगदगी लाकपा सीएसओ सिंगी लुचिंगबा लुचिंगबी सिंग अमदी मेरा पाइबी सिंगनसु अथौबा अथौबी सिंगी फोटोदा हई लेकतुने इकाई खुमनब उतखी तुंगदा अरामबाई टेंगोल बिष्णुपुर अपुनबना लेखिद्रबा अरामबाई टेंगोल की टेंगोलोय कुनगा माथोगी इमुंग मनुंगदा अचंबा खुदोल सिंगसु तमखी कुमजाली सिंगनिगा सुपना कुलुमदोगी मेगी अहुमदगी हौरखिबा मणिपुर की इरांग असी ngasi चाही अनि मपुंग फारकपगा इरोइनना आरपीआई अथावालेना सिंदुना सिक्किम दा हाइकत लेकत तंबगी थौरम ngasi पांगथोखरे सिक्किम दा ऑफिशियल टूर की दमकता चटखिबा पार्टी असिगी नेशनल सेक्रेटरी महेश्वर थौनाउजमना सिल्लगा चथकिबा थौरम अदुदा पार्टी असिगी नॉर्थ ईस्ट इंचार्ज विनोद निकालजे पार्टी असिगी सिक्किम स्टेट की प्रेसिडेंट नामग्याल भूटिया अमदी पार्टी मेंबर सिंगना सरुक यादुना पांगथोकी हाइकत लेकत तंबगी थौरम अदुदा वांगांगदुना मेश्वर थौनाउजम नहाई इंकुम जाली सिंगनिगा सुपना कुलुमदोगी मे अहुम हाइरिब नुमित असि मणिपुर द ब्लैक डे अमा ओइना पालन तौबा याय मरमदी मणिपुर द हानदगी खुंदामिनरकलबा येलौमी सिंग नतना मणिपुर मनुंगदा हानदगी लैसिल्लबा मियोय कांगलुप खरना मणिपुर बु मचेत मचेत ताना थुगाइननबा हानदगी प्लान तौदुना होनरखिबा कया अदु नुमित असिदगी हौरगा मियामदा फोंगना लान ताबा हौरखिबनी लान असिदा मणिपुर कायबा यारोय हाइदुना चोंथोरखिबा तुंगी युम्बी ओइगदबा महै तमदुना लैजगदबा कया ngasiदी थवाइना पोंथा पीखरे पुमनमक असिगी मफमदा ngasi मियामना इकाई खुमनबा उत्तुना हाइकत लेकत तमदुना पांगथोकलिबा थौरम असिदा मणिपुर थुगाइबा पांबा मी खुदिंगमक पुंगमुत मुथतलगा मणिपुर बु नुंगसिबा अमत्ता ओइना हिंगनिंगबा खक्तगी ओइबा मणिपुर अमा ओइरकपा ओइरसनु हाइना महेश्वरना मखा ताखी भारत की इतिहास ता मुनाइदना लेहौरदबा ब्लैक डे हाइतारे नुमितुदा मणिपुर थुगाइनबा तौरमीबा तौरइबा तौख्रिबा लोइना खंगकपा नुमितुदा साफोंगकपा अदुदा मणिपुर कंदबा यादेको हाइदुना अथौबा अथौबी सिंकयाना थवाइना पोंथा पीखिबा चाही अनिसिदा थवाई अदुकी मतिक मांखरे ममन वांखरबा थवाई सिंगदो लुमदे लाइक तमगा लेजगदबा थबक तौरगा लेजगदबा तुंगी युम्बी ओइगदबा मयामदो ngasi मणिपुर इमा लेबा कंदबा यादे हाइदुन थवाइना पोंथा पीखिबसु मयाम अमा लेरे अदो ngasi चाही अनि फाजलकपसिदा मणिपुर की दमकता सैक्रिफाइस तौगिबा इमा लेबा की दमकता सैक्रिफाइस तौगिबा ममांग थादुना थवाई थाबदा पामुखिद्रबा इरेचा सिंगदो अदुगी दमकता ngasi अखोय थमोय सेंगना लेखिद्रबा सिंगदुगी आत्मा शांति ओइसनु अदुगा मणिपुर दा याम थुना शांति हलक्तुना यामना सेफगार्ड ओइबा येलौमी सिंगी ओइबा अखोयगी तंगदु लेताना लेनबगी दमकता याम थुना सोल्यूशन पोरक्तुना अखोयना हुजिक चटपा अखोयना जगह खरा चटपा याद्रिबा अखोयना अखोयगी ओइबा फ्री मूवमेंट ओइद्रिबसे फ्री मूवमेंट ओइहलगा मणिपुर तंगदु लेताबा मणिपुर मा याम थुना ओइहलगा फत्रिबा मणिपुर थुगाइबा पामिबा मयामसे मखोयबु मुथतखरगा अफबा मणिपुर नुसिबा सिंगना खुंदाबा मणिपुर मा ओइहनबा पामी हाइदुना ngasi numitda ईश्वरगी मपुगी मफमदा थौनिजरी हौखिबा चाही इंग्लिसिंग अनिगा सुपना कुनगो हुमदोगी मेगी अहुमदगी हौरगा कुकी नार्को टेररिस्ट सिंगना चथरखिबा लांदा लैखिद्रबा अथौबा सिंगी मफमदा इकाई खुमनबा उत्पगी थौरम अमा रिपब्लिकन पार्टी ऑफ इंडिया अथावाले मणिपुर स्टेट यूनिट न सिंदुना ngasi कैसामपाता लैबा आरपीआई की ऑफिस ता पांगथोखरे थौरम अदुदा इमा चामगा निपान गी इमा सिंह
RPI Athawale Manipur State Unit ki Thomi Singsu Saruk Yaki Thauramga Mari Lainana Ima Chamagani Pangi member Wairo Mina Devi Nahai Chahi Kayagi Mamang Dagi Tangdu Laitana Laizaramba Iramdam Asisu illegal cookie narco terrorist singna Maram Oiraga Makoina Chatharaki Balan Aduna Ngasidi Kangkong Chaiba Tangdu Laitadaba Punsi Amo Oihale Isagi Iramdam Laizaba Isagi Yum Kaya Mai Thadok Piduna Amadi Mioi Kaya Butam Thina Hatok Tuna Masagi Lamda Michel Oina Lairakpa Ngasiga Thana Chahi Ahum Mapung Fare Cookie narco terrorist singna Ngammi Haibagi Matagum Makutta illegal oiba maongda khutlai kaya pairaga aikhoigi punsirolda chauna akaiba pirakli cookie singna mamphawna basu ngamlaroidaba manglan ama manglaga maitai furupu awaba mayokna halli manipur dagi maheshwar thaunau jamna cookie singna maitai da chatharakli ba thawong kaya asigi achumba malemgi miyamda mayek sengna khanghanduna lakli amadi makhata na khanghanana basu hotnari maheshwarna ingtappa hanjilaknana ba hotnabada lawriba thaudang sing ima singna su mapung fana saugatpaga loinana angamba thakta hotnakhigani Jammu Kashmir gi terrorist attack Mumbai attack amadi 2023 gi May ahum dagi cookie narco terrorist singi attack asigumba amuk hana tholaktanaba miyamnasu thauminasi haiki Malemgi mafam kaya ko tangdu laitana leijaram bapunsi marel sida tatta terrorist singna chathara ko terror attack kaya na punsi kaya pikhamnan khiba mayum makai kaya mai thadok pi khiba sagai na te machin manau kaya kaina bai ting tha khol tan nilaba malema ma oire ngasi che koise masigi manung chan mama moina mache moina ina haizening badi mayamda pre plan man ba thawong pre plan ni harab su yai ko pre plan tawra kang khana chathara khiba terror attack aduda yum kai mai thaduna anupi angang ahal na khaktana ekta tamchiba saklona man lawraga koina tattana otpi rakhiba ko ngami matagum ekta khutaglan sinan khiba numi do ngasi megi tai ohum sineba koina ningsing bis ko maya tawdabu haukiba jahi 2023 gi kalen gi tara ndoi panba tarik na ohum yum sare san numi asida ngasi thana jahi ani mapung phare ebe khoche adubu matam adu dagi ngasi phawba khunai sida Kunsirol the town a kaiba piduna lakiba cookie jo narco terrorism gi thong sing ko hatta ma phawna roi da moigi yamna tamthira ba ma phawna roi da sina khunai sta pi ba chai thing sing is de khoi nga si chu khangna lai khang ju khang gi ni khang gi kai gi no tung gi hawrak ba mirol gi da mak tai khoi ko Nakalama romda ngasi Manipur gi irang asina wari sinama purakpa ngamdana lairakpa chahi ani mapung farakpaga mari lainana Churachandpur amadi Kangpokpi da separation day gi thauram pangthokre thauram asi Kangpokpi district ki oina Kangwaida Laiba Brigadier Thomas Ground Pangthoki Committee on Tribal Unity Kotuna Sinduna Ayuki Pungtara Mathoidaki Pangthokpa Haukiba Separation Day gi Tharamatuda Manipur da Thokliba Irang Asida Laikhidaba Kuki Zo Singbu Ningsingduna Ikai Khumnaba Utpana Mapung Oiba Thauram Oiki. The observance of Separation Day by the Kuki Zo community is the painful day of severance from the Meitei community in Manipur. 2 years have passed, but the wounds of May 3rd, 2023 still remains and bleeded within us. The world may have moved on, but we cannot. Separation Day is not just a memorial, it is a cry from shattered souls. It marks a tragic and irreversible rupture in our relationship with the Meitei community. We mourn our dead, honor our heartbroken, and declare to the world that we can no longer coexist with those who burn our lives, our houses to ashes. Any flicker of reconciliation died in the scream of our people. May 3rd, 2023 is carved into our memory as the day of coordinated program. A brutal attempt to erase us, our villages were set ablaze, our people murdered, our women paraded and raped in humiliation. These are not random acts, they were deliberate, merciless, and unforgivable attempts to destroy our very existence from the land we once called our home. The day does not just represent physical displacement,
It represents betrayal of broken trust and pain too deep to be silenced. We cry for justice, we plead for recognition, and we demand a future, a union territory with legislature where the Kuki-Zo people will finally live with dignity. Maitaibu Scheduled Tribe ki lista chananaba Manipur High Court na Manipur lengakta recommendation ama thananaba ki pirakhiba directive adugi mayokta inkum jalising aniga supna kulhumdoi gi megi ahumda Churachandpur da all tribal students union atsumna sinduna chathakiba protest rally adugi marumda Kuki-Zo singi organization singna hidden agenda ama yauna Maitai singi mathakta landana na ba amadi makhoi gi separate administration tanaba gi thaurang tauba Ramle Haibasi, Hauzikti Yamna Mayek Sengle Haina All Manipur United Clubs Organization, Amukona Tadorakpa Cherol Amada Fongdorakli. Cherol Asina Makha Taraduna Kumjali Singani Supna Kulumdoigi Me Ohumda, Atsumna Chathakiba Rally Adu, Separate Administration Tan Bayananaba Tausilni Haibagi Mayek Laraba Kudamdi, Kuki-Zo Singi, Terrorist Singna Chatharakliba, Tabak Sing Amadi Makoigi, Pautakta. Thabak pangthokliba Kuki-Zo organization mayam aduna ngangliba wa tauriba thabak sing amadi silliba thauram sing aduna Irai laina takchare Kuki singna maitai singi mathakta landaduna Manipur lengak separate administration tanba sida India lengak na sagot padagi miyam na yaning da ba fongdoktuna lainari ngai cherak asida Churachandpur district ki DC su fongna sagot labra haibasi aikhoi gi wahangni maramdi Churachandpur da sinkiba separation day gi program asi atopa miyam gi oiba meeting sillaga meeting adugi manungda separation day gi wafam yausilakpa oiragadi DC na khanghauda Bani Haibayai Adubu, Hanadaki Hona separation degi Tauram, Singani Haina Lauthoklaga Siliba Tauram, Asigi permission Piba Asi, Manipurda, Hena Irang Toknanaba, Anoba Tausil Ama Oigani, Masigi Sumatakta, Ministry of Home Affairs na Sinduna, Nakal Ani Wari Sanaduna Warisin Purakna Bahotna Riba Asidasu, Chauna Akaiba Piragani. Samna Hairabada separation day gi thoram ama silan bahaibasi Manipur da nahona na irang tholak na ba yumfam ama laingak na thon bani haina lauroi dabaki maram leite Churachandpur gi DC na Kuki-Zo sing da separation day gi thoram pangthok na ba permission pidringai da Manipur lengak ki makok thongba sing dagi ayaba laukhibra karigumba lauramba Tarabadi Manipur gi hauzik leriba governor na makok oiba lengak asina Manipur thugaiba haure hairoidabagi maram leite Deputy Commissioner na separation day gi thoram amasin bagi permission pikhiba asi Union Home Minister Amit Shah na Kuki-Zo singi mapung oiba demand oiriba Manipur dagi separate administration natraga legislative assembly leiba Union territory ama PU haina demand adu Khanaroi amadi piroi haina yamna fongna lauthokiba adugi mayoktani Manipur da president's rule leiringai manung asida governor na pukning changna ahen ba mityang thamduna irang thorakadabagi machak oigadaba sing adu thingnana ba hotnadriba asi karigino chahi asigi February gi tang 13 dagi Manipur da president rule Lakhibana hauzikti numit marifuni haibadi tha aniga numit kunni suraba fauba irang loisinaba Machang oiba thabak paikhatpada mai onsinba watli chingi Kuki-Zo singna khundaba mafam kharada hauzik central amadi state ki security force masingdagi Kuki-Zo gi khulai paiba mioi singne hena masing yamna leiba mafam su yauri bani Manipur gi governor da Manipur gi miyamna haining libadi office building kaya gi inauguration tauba amadi foundation stone yungbagi Nungda governor gi ming haktuna thamlamba aduna governor gi mingchat oiroi governor na yamna neutral oina thabak tawduna Manipur gi irang asi waroisin purakpana mahaki mingchat oigani haibasini amaromda Manipur da khunda minariba furup singna magi furup ki oiba wakhalonda tongan ba amadi akhanaba mityeng sing thamduna wangang na rakpa amadi thabak tawrakpa asina Manipur gi apunba gi wafamda akaiba oirakli kanglup khuding gi tongan ba lengak amamam gi wa ngangliba makhai kanglup sing adugi ngai haki oiba maongda karigumba kharada oizaba Panglabasu tungda lakadaba matam singda mangzaba oirakani haiba asi ningsing minasi Manipur da chahi kayagi mamangdagi khunda minarakliba aikhoi maselgi marakta India lengak na divisive policy tawduna tokhai na tahananaba silli haibasi matam pumna makta ningsing minaragadi kanglup amagi mathakta
ngangnariba chainariba asida sizinariba wahai wata singi phajadaba matang kaya yauriba si khara makhaidi hanthagani hairi loinana mai pakpagi firal yungba yaroidaba la natraga muknaba amagidamakta aikhoi thabak tauroisi haiba wakhalsu khanba haurasi hainasu amukogi furup khudingmak amukona furup khudingmakta appeal taurakli Manipur की अपुनबगी सक्तम थुगाइनबगी पांदमदा चिन कुकी नार्को टेररिस्ट सिंगना लंदारखिबा चही अनि मपुंग फारकपा नुमित असिदा मणिपुर इमागी अपुनबगी सक्तम गी ngamkhai amadi furupcha kayana chahi cha kaya nungsi chanana hingminaduna sagalakhiba punsirol asi ngaktuna thamnana bahotnabada kuki narco terrorist singi lan asida thawai katkraba maraibak ningba athauba singi mafamda maira katuna ikai khumnabu utpagi thauram amangasi kanglagi nongpok thongda pangthok Kokomegi Thomi Singna Miam Galunina Pangtokiba Thoram Adu Maru Oina, Laikidraba Atoba Singi Mafamda Ikai Kumnaba Utpagalunina, Ngasi Apunbagi Saktam Nanaba, Lanteng Nariba, Atoba Singbu Tona Hapa Oina Amadi, Manipurgi Apunbagi Saktam Nabaki Damakta, Lanteng Minanabagi Fireb Asi, Hena Chesinanaba, Nahauna Napunna, Wasak Minabani Haina Koko Minatadorokpa, Gerol Amana Hairi. Churachandpur Medical College Imphal Campus ki amgaida MBBS tamliba mahiroi singna kanglop ki irang da laikhidraba thoba singi mafamda mairakat tuna ikai khumnaba utkre Churachandpur Medical College Student Union asinduna pangthokiba thauram aduda mahiroi singna kholaw kaya lauduna irang asi athubada loisinanaba mari leinaba authority singi pukning singsilli Paugi marak thakna atenba break amakhak lauzari break tagi amna thuna hanjarake ISCOM media pumit yang taduna lebiu. Admission open. Rajkumari Sanatombi Devi Vidyalaya Pangegi lisingani kunmanga kuntaruk session gi oina class 11 science samsung arts admission taunabagi registration open taujare. Mahai masing takpi tambibagi lamda sahi kuntra matoi hena mai pakpagi khongjelda khumang yang na changsilak pagaloinana Rajkumari Sanatombi Devi Vidyalaya gi kai khunna jarba founder singi Asan bamiyeng makada lamjing lamtak piduna lamdam masigi mithoi mihel labamiyoi kaya leptana putoktuna lakli honglagli ba malem gi isel ka chunarba technology amadi technique kaya sijanaduna train tawraba experience lairaba oja kaya na takpi tambiri adom gi angang simbu khunai asigi achang bayumbi amamang oihanaba makhoi gi yaifaba tunglam chatki damak school asida tamhan biduna khudong chaba asilobiyu Registration form amasung akupa marol Vidyalaya asigi pangai gi office counter natraga school gi website tagi phangbigani Admission open. PC Allied Health Institute, Kongmanjon to Imphal East, Manipur. Affiliated to Bharat Sevak Samaj, National Development Agency, promoted by Government of India. An authorized career counselor of Om Sterling Global University, Hisar, Haryana. Mafam asida tamba yaba coursing adudi, BSc in Radiology and Imaging Technology, Diploma in X-ray Technology, BSc or Diploma in Medical Laboratory Technology, BSc or Diploma in Operation Theatre Technology, BSc or Diploma in Optometry, BSc or Diploma in Dialysis, Bachelor in Physiotherapy, BSc in Cardiovascular Technology, BSc in Nutrition and Dietetics, Diploma in ECG, Diploma in Autism Spectrum Disorder Education, Diploma in Rehabilitation Psychology. Institute asida khudongchaba kharasu thamjari madudi ahan balakpa mahiroi mangada 20% discount pizagani taruktagina tara fauda lakpa mahiroi singda 15% discount pizagani tara mathoidagi kun fauda lakpa mahiroi singi oina 10% discount pizagani relief camp tigi lakpa mahiroi mangada diploma course admission gi oina 50% discount pizari kana leizadrabat natraga orphanage tigi lakpa mahiroi mangagi diploma course ki admission fee free oizagani nupa amasung nupi gi leinanaba hostel gi facility pizari institute asigi oina course amagi 30 seat capacity khaktamak oizagani matam ga chunaraba smart class clinical practice at reputed hospital
hospital amadi diagnostic center singda hakthengna tambagi khudongchabasu pizari hairiba coursing asi tamba loibaga job placement gi khudongchabasu pizari akupa marol gi dama contact number 7641934366 natraga 8131064931 natraga email id pcalighthealthinstitute@gmail.com da pau fawbiraknaba khanghanjari athuba matamda registration tawbiduna khudongchabasing asi lobi haunaba ningsingjari break ki matungda mayam pamukhan taram nokchari makhata ba pau pizari Security Force na ngarang chathakhiba thibohumbagi thabak amada rocket ani motor pompi ani yauna atay polam kaya fagat pangamkhre ngarang Imphal West District ki Lamsang Police Station na koliba fayeng makalekay da thibohumbagi thabak chathabada improvised rocket ani improvised motor pompi ani helmet ahum BP plate nipan military ki khongaw tarani thoi military furit taruk military t-shirt mapan military khongub jura tarama thoi military P cap ahum jungle cap ama Military sweater ani lona thinkraba lalawlu PLA gi firal manga blanket ama scarf ani jogging shirt ahum achamba t-shirt ani amadi achamba khongraw amaga konana fangle hairi Kutlai lalolitik tauba miyoi amangarang Manipur Police ki team amana Chingmairongi Bazaar India shopping mall manaktagi fagat kre fagat laba miyoi adudi konsam Romeo Singh chahi yankai laifam sawombung mani ya school dagini mangondagi maru tara yawba magazine ga konana 9mm gi pistol ama mobile phone amaga sel oina lupa chahum kuntra ga fangle hairi Imphal West ki Lamboi Khongnang Khongdagi Chongtham Ibungo Singh Kauba Masagi Chahi Kun Khakta Ngairiba Nupa Macha Ama Ngarang Lilong ki Jama Masjid Manaktagi Huranduna Purakpa Maruti Wagoner car ama ga konana police na fagat kre huralakhiba car adu thangmaiban gi mafam amadagi huduna purakpadagi mahakpu Lilong Police Station da khusina kre hairi Hangduna Lariba Manipur Human Rights Commission ki chairperson amadi member sing haptuna athuba matamda mathau tawhallu haina social activist amasu oiriba advocate laisang them lamyan ba maitaina Manipur gi governor chief secretary amadi law commissioner da cherol pisin khre loinana chairperson happy ba matamda political appointment Taubidana khwaidagi matik chaba miyoibu oihanduna human rights violation ki changwangba lamdam asida commission asi mapung fana mathau tawhanbiyu haina palli ningsing bayabadi haukiba chahi gi August 13 dagi haujik fawba hangduna Thamlaga mathau tawhandana commission asi thamlakhibani masina miyoibagi hak matpiraba kayagi wakatfam leitaduna achauba khudong chadabasu mayoknaribani hiramasigi matangda advocate laisang them lamyan bana public interest da commission asigi chairperson athubada niyom chumna khanbiduna mathau tawhanbinaba representation adu pisinkhibani Indian Red Cross Society Bishnupur District Branch na awar anataraba kana leizatraba miyamdagi hakchanggi phibamda khetnaraba singda tengbangi potlam sing pi bagi thabak makhatana chatharakpa oina ngasisu district asigi manungda leiba kumbi da chatuna tengbangi potlam sing society asigi volunteer singna khusina kre IRCS Bishnupur District Branch ki President su oiriba DC Bishnupur L Bikram amadi Chairman W Golapi ki thausil thaurangi makhada Branch ki Secretary Dr. Ais Roman ki pauta ki matung inna kumbi dagi hakchanggi phibam da khetnaraba singi damakta achauba thaugai puriba Society for Disabled Persons SDPM Manipur ki Secretary su oiriba nongmaithem iboton gi yum mamang thagi kungani panda len yauna akan banong na maram oiduna amang ata kaya thokhalamba aduda kharada oirabasu mateng oinanaba Indian Red Cross Society Bishnupur District Branch ki life member Wahengbam Pramo Kumari Oinam Brojen Takhelambam Stephen na branch asigi mahut sinduna tengbang potlam oina triple amadi health hygiene gi kit sing khusinakhi
हौखिबा एप्रिल कुंथ्रादा थौबाल डिस्ट्रिक्ट की मनुंग चन्ना लैबा हैरोक पार्ट 3 कबो लैकाइदगी सिंथांगंबा कोनसम चही कुनगा मरी अपोकपा कोनसम इंगोबु मणिपुर पुलिस ना फाखिबगिदमक ngarang लैकाइ असिमक्तदा यानिंगदबा फोंगदोक्तुना वाकत मिफम फमख्रे वाकत मिफम अतुदा सरुक याखिबी मैरा पाइबी अबुजम इनाउबीना फोंगदोखिबदा कोनसम सिंथांगंबा इचमचमना लैकाइदा मोबाइल सेंबगी दुकान फमदुना लैजबा अंगांगनी महाक लुहोंगदबसु कुइद्रबनी करीगिदमक्ता अंगांग असी करी मरालगिदमक फारिबनु अथुबदा सिंथांगंबबु कंडीशन अमता यावदना थादोकपिरउ हाइना फोंगदोखी ngaranggi mifam atuda tongan tonganba मियोय सिंगना सिंथांगंबबु अथुबदा कंडीशन अमता यावदना थादोकपिरउ मिचम फाबा यानिंगदे हाइबना चिंगबा खोलाव कया लावखी हैरोक्ता मिचम फाबा सिंथांगंबा कोनसमदा सिरिबा मरान सिंथांगंबा कोनसम कंडीशन अमता यावदना हैरोक्की मिचम फाबा इकोई हैरोक्तगी फागिबा सिंथांगंबा हाइबा अंगांग असी हुजिक मपा से ngамतदना लेरबा अदुगी सु मथक्ता मासी लुहोंगदुबे सोंगारबा दुकान मचा मा फमजरगा लेजबा अंगांगसिबु महा मोहैना फाबिरगा असुमाइना मारान म्याम असुमाइना पिसन बिबसे इकोई जानिंगते करिगुंबा असिदा नुंगासी निमिदिनी हुमनिसिगी मनुंगसिदा महा को थादोक पिरक्तबा तारगदी इकोई मखन मखा मयामगी खोंजंग आया लोयना लौछिनजरगा मतेम बांग इकोई अंगम मसक्ति तौरगा खोंजंग चंग Indian National Trade Union Congress INTUC Manipur branch na sinduna union asigi humbudraga nipan suba kumon thoram ngasi lamfielda leiba minor irrigation department employees association gi hold the pangthokre thoram atuda intuk Manipur branch ki president jumnam Rana Pratap Singh Intuk Manipur branch की general secretary Sagol Sem Sanjit Intuk Manipur branch की legal advisor Irom PVSU Singh amadi Intuk women wing की chairperson Thaudam Sobitana maru oiba mithunglen Singh oina sarukyaki loinena ngasi की thoram aduda Intuk Manipur branch की member Singh all Manipur minor irrigation department employees association की member Singh Manipur State Power Company Limited MSPDCL amadi Imphal municipality association की member kayasu sarukyaki Ministry of Rural Development की Mission Manager Tenzing Chaosang chahi asigi April gi tang kunthra dagina ngarang me gi tang ani fauba numit humni gi khongchetta Manipur da laklamduna Din Dayal Upadhyaya Gramin Kausalya Yojana amadi Rural Self-Employment Training Institute की मखादा पाइखतलिबा प्रोजेक्ट सिंग यंगसिन मिनाख्रे नुमित हुमनिगी यंगसिन खोंगचत अदुदा तेंजिंग ना इम्फाल ईस्ट इम्फाल वेस्ट थौबाल अमदी कक्चिंग डिस्ट्रिक्ट सिंगदा चतुना यामलबा प्रोजेक्ट इंप्लीमेंटिंग अमदी RSETI सेंटर सिंगसु यंगसिन की महाकना मफम सिंग अदुदा लैरंबा ट्रेनी सिंगा वारी सानकी बगलोइनना ट्रेनिंग सेंटर सिंग अदुगी इंफ्रास्ट्रक्चर न चिंगबसु यंगसिन की अमदी मणिपुर स्टेट रूरल लाइवलीहुड्स मिशन MSRLM की ऑफिशियल सिंगा पाइखतपा याबा बेस्ट प्रैक्टिसेस अमदी चैलेंजेस सिंगसु कुपना खनकी तेंजिंगी खोंगचत अदु लोइसिलकपा ओइना मणिपुर पुंबदा लैरिबा डिस्ट्रिक्ट अमदी ब्लॉक कोऑर्डिनेटर सिंगा उनरगा अमदी वीडियो कॉन्फ्रेंसिंग की खुथांगदा मीटिंग पांगथोक्तुना मखाताना खनकी हौजिक सानबगी पाव All India Football Federation AIFF na sinduna chahi khudingi lanthokuna lakiba manapi bagi thoram ama oina ngarang Odisha gi Bhubaneswar da pangthokiba AIFF Award 2025 ki manapi bada Manipur dagi elangbam panthoi chanubu best women's goalkeeper gi manapi duna ikai khumna khre masagi chahi kunga mapan surabi panthoi chanuna East Bengal gi oina Indian Women's League da sanaduna taret lak mai pakhi panthoi chanu haukiba chahi singda India की दमकता मैच मंगारक साना की बगलोइना इंकुम जाली सिंगनी के सुपना तरा तरेता प्रॉमिसिंग वुमेन्स प्लेयर अवार्ड सु फंख्रबी सानरोइनी AIFF की ngaranggi mana matum yenthokkiba aduda masagi chahi tarani pan khakta ngairibi toizam thoibisana chanu su the promising women's player of the year award fangki thoibisana na
Sri Bhumi Football Club pu luchingduna Indian Women League ta ahum shuba taba team oina oibangamki mahak mamang chehi gi December thada India gi muhut sinduna Maldives sa sanarure Amaromda chahi taret FIFA gi international referee oina lakibi tekcham Ranjita busu ngarangi thauram aduda AIFF Female Referee of the Year Award piduna ikai khumnaki mahakna India da sanakiba match kayada referee official oina saruk yakibata natana mamang chahida AFC Under 20 Women's Asia Cup amadi Nepal da pangthokiba FIFA Friendlies match sing dasu saruk yaki Amaromda All Manipur Football Association na AIFF ki award fanglaba lamdam asigi nupi amadi awang nongpok lamdam gi ahanba FIFA Women Referee Tekcham Ranjita Goalkeeper Elangbam Panthoi Chanu amadi Sanaroi Toizam Thoibisana Chanuda AIFF na Referee of the Year Female Best Women Goalkeeper amadi Best Emerging Player gi mana pirakpada harau tayamba amadi nungaiba phongdorakpaga loinana tungdasu lamdam asigi mingchet purakpa ngamnanaba yaifa pauzel pirakli. The next award, it goes to, they're always the last line of defense, but the first to take the fall of the year. And this year's best women's goalkeeper of the year goes to Panthoi Chanu. Round of applause, guys. Let's just hear it after Panthoi. Board of Control for Cricket in India gi Center of Excellence singda pangthokliba NCA camp ta saruk yariba sanaroi singi performance yengnabagi pandamda BCCI na sinduna chatliba tha asigi taruktagi hauraga taruk fauba BCCI COE Bengaluru da Inter CE COE Under 19 Boys Tournament pangthoklagani hairiba tournament asida Manipur gi sanaroi NCA camp ta saruk yaduna lairiba ningthaujam thoiba khundrakpam punsiba MD Akil Ahmad Seram Robinson Haisnam Joyhenba Rain Urikimbam Saikhom Kaiku amadi Danis Khan saruk yananaba BCCI na khalaklaba sanaroi singi tournament asida fajaba performance piduna lamdam asiki mingchet purakpa ngamnanaba Manipur Cricket Association na yaifa pauzel pirakli. Bihar na yumbu oiraga hayengdagi hauraga tha asigi taramanga fauba pangthokadoriba taret suba Khelo India Youth Games ki judo masanada saruk yananaba sanaroi amadi official sing asi Bihar gi damakta Imphal thadokre team asida nupi sanaroi mari amadi nupa sanaroi manga punna sanaroi mapan loinana official ahumna saruk yari Manipur team gi official oina Somobala Nongmai themna team manager Angom Surjit amadi Sanathoi Moirang themna coach ni Manipur Basketball Association asinduna ngasi Brahmapur Nahabam Basketball Court ta Kids Basketball Development Program haudokre Development Program asida saruk yariba sanaroi singna masana asigi chapchaba mahai fangdri fauba pangthokadaba program asida punna sanaroi kuntrana saruk yari sanaroi sing asibu association na sakhanglaba coach kayana basic takpi bahukre haina MBA gi secretary na thadorak pachirol amada khangalakli Loisilakpada maruiba pau amukhana thamsari Manipur gi irang asina ngasi chahi ani mapung farakpagi ningsing thauram tongan ba mafam singda pangthok nakhibaga loinana miyam gi oiba warep kaya laukre Arambai Tengol yauna tongan ba CSO amadi miyamna pangthok nakhiba thauram singda Manipur gi irang asida laikhidraba singi mafamda laisu katuna ikai khumnaba utkre Tampaki district singda Manipur gi saktam kaiba yaroi haiba kholauna ninkhrabasu Churachandpur amadi Kangpokpi dadi separation day gi thauram chauna pangthok nakre
कुकी जो सिंह तालिबा तोखाइबा लेंगाक अमगी डिमांड असी पीरोय हाइना यूनियन होम मिनिस्टर अमित शाहना लाउथोखिबा लेरबसु ngасꯤदि लेंगाकी मरी लेनबा ऑफिशियल सिंगनदी डिमांड असिबु सौगतलबरा हाइना अमुकोना हंगलकली अमदी ऑल इंडिया फुटबॉल फेडरेशन AIFF ना मणिपुर दगी एलांगबम पांथोय चनुबु बेस्ट विमेन्स गोलकीपर गी मना पीदुना इकाई खुमनख्रे ISCOM मीडिया ना संदोकचबा प्राइम टाइम मणिपुरी न्यूज मतंग स्वाइसिदा लोइसिंजरे।